PAODAM mieng tabiribasingbu nomaitham kajalna khurumjari ahanbada maruiba pau pizari Imphal Turel Iril Turel Nambul Turel isingi imai khudong thibagi thak yongna chalaktuna Mapham Kayada Torban Kaiduna miyam Echaogi Awaba Mayoknari Ichaungna tekhraba irang thong manakta naungna sabalo shilaba RCC gi thong asida heavy vehicle sing chatpa yananaba semjin binaba khongsang driver union gi imakaidagi lenga ki puning chusilakli Sifu Dr. Norendra Thoksomda Kung Fu Sports Association of Assam na Grandmaster Lifetime Achievement Award pirakpabu Kung Fu Kickboxing India Head Office Ningthaukhong na thagapa phongdorakli Loinana Delhi da degree Yankainitoi Dasbing ahum yongna saduna India da khwaidagi saba oikre Makhatawa pau pizari Numit nini Manipur sinba thungna nongka hena leptana chubadagi Manipur gi Mapham Kayada ising Echaogi Awaba Mayoknari Imphal fauduna cheliba Imphal Turel Iril Turel Nambul Turel na chingbagi ising imai khudongthiba thak yongna chalaktuna Mapham Kayada Turel Torban kayak Kaiduna miyamna Echaogi Awaba Mayoknari Awaba nangnaba miyoi singna relief camps hangbina ba lenga ki puning chingsilakli ngarang numidang athengbada hangang isigi manung channa leiba khabam makha lekai Ibemcha High School manakta Imphal Turel gi launambal kaibadagi manak nakpada leiba yung kaya ising na thumjinkhre masigi mathakta hangang awang lekai chondabi kairang muslim na chingba mafam singdasu Turel kairi khurai salanthong mana khurai larik yengbang lekai dasu Turel kaibadagi Turel gi maning thangbada leiba mafam kaya ising na thumjinkhre ichaw asina maram oiduna khabam haijinfam achanbigai Korengai Sangakfam Chingmairom Kuman Lampak Nagaram gi Mapham kaya ising thumjinkhre amarom da state asigi Turel ayamba imai wangna hojik seli Turel gi mapal singda ising pathokpadagi akut Mapham sing ising thumjinkhre Imphal Turel gi nak yeta leiba Mapham kaya ising pathorakpa amadi Mapham kaya da ifut phawbana leirak manung kaya da hojiksu ising thumjinuna leidi Imphal gi North AOC mapada ising pathorakpa na maram oiraga Kangla manungda ising changnakpa yauki masida natana Nambul Turel gi Kaisampatagi hauraga maya lambi leiriba leira khulak kaya ising thumjinkhre ngarang numidang khurai thaudam lekai manaki Imphal Turel launambal pathorakhiba adu lekai miyam amadi state ki miyoi kaya yaungna thingkhrabasu khurai gi Mapham kaya da ising chithafam leitabana haujisu makha tana ising thumjinli Imphal More lambi gi saru ama oriba singjamai makha dagi hauraga kawa phawbagi lambi isingna haujik phawba thumjinduna leibana gari kaya chathok chachin tawbada khudong chadaba mayoknari masida natana lambi gi mamang amadi maning thangbada leiba yung kaya ising thumjinduna leiri Sagolban Uripok amadi Chairap Korsu ising thumjinkhre amaromda Major Khulda leiba Manipur Press Club singsu ising thumjinkhibadagi mahausagumna press conference atai function na chingba kaya tawgani haina matam lepnaramba sing pumnamak ithokre ichaungna maram oiduna PWD campus pumnamak ising na thumjinduna office ke thabak amata shuba yadabadagi karmachari amata office kana khidre ichaw asina Thangal Bazar Pauna Bazar amadi Imphal gi maru oiba mafam singsu ising hajilakpadagi chathok chasin amadi pochai yonba yana khidre Imphal gi maru oiba hotel ama oriba Classic Grandi Show ising hajilakpadagi hotel gi maru oiba thabak sing lepkhre haujiksu makha tana ising hajilakpadagi ngangthoknaba thabak lakhotuna leiri Churachanpur dasu nong namaram oiraga Mapham kayada ising thumjinbagi Awaba Mayoknari Churachanpur gi miyam gi lifeline oriba Mizoram taba lambi National Highway 102 gi Mapham kayada landslide thokpadagi haujik gari chathok chachin tawba yadana leiri Manipurda hauji thokliba irang asina maram oiduna miyam kham thengna wanaringai len yawba nong nungshitna amuk awa ana mayoknaba loitringai charaksida numit ni humni asida leptana nong chubadagi Turel khongba kaya pathorakpadagi Bisnupur district ki miyamda kokta khut hapa haibadu yauna amuka hena chauna Awaba Mayoknare nong leptana takiba sina yum kaya isingna thumjinduna miyoi kaya tumpham chafam leitaba nga farm kaya pathokpa law inkol parilising kaya isingna thumjinkhre Nambol Kendragi oina Nambol Saba lekai Kongkham Mayai lekai Maibam Chingmang Kawa Waksing Sanapati Sabagi yung kaya isingna thumjinkhre amadi lambi singbi singna thumjinduna leibana lambi chathok chasin yakhidre oinam Kendragi oina
Oinam Kunaugi Yum Kara Amadi, Oinam Kunau, Mamang Lobuki farms and ising the Tumsin Crave. Kainaugi Turel Kaibadagi Yum Tarataret ising Tumsil Rubamatung, Miamna Turian Ban, Membadagi ising Imai, Hantaki Duna, House forward that you Mangai ising Tumsin lady. Mr. Purkandragi Oina Tawul Kulgi Mamang the Lariba, farm Karangasing Pato Crave. Moirang Kendragi Oina Moirang Lamkai, Moirang Oksong Boom, Moirang Patlo. Koiru Kwakta Kuman Ngarang Turel Dagi Paturapa Shingna Yum Kara Tumjinki Adubu Ngasi Di Isingi Imai Hantakre Hari Tanga Kendragi Oina Tanga Sinkagi Oina Salamda Lairiba Ngagi Farm Sing Tumjinkre Hari Kumbi Kendragi Oina Housing Fauba Shing Chawagi Pau Laitri District Administration Bisnupur Dagi Tadurapa Turel Amagi Matung Inna Housing Faubada Kul Tarani Toigi Imung Listing Amacha Hum Nifu Mangagi Yum Tumjinduna Mioi Listing Taruk Chatre Kumanga Awaba Mayoknari Hari Nakan Amaromda Nambol Kendragi Kendraga Tangana Lairiba Kontauzam Kendragi Kabi Kaidem Tangtek Turel Mapan Kaibadigi Ishing Lieutenant Changshilakpana Farm Yum Kaya Tumjin Kre Loyana Haigruzam Nambol Kazirigi Farm Kayasu Ishing Tumjin Kre Hari Nambol Municipal Council gi Ward number 18 gi Councillor M Premabatina Fongdokibada Ishing Isau Kudingi Kaiduna Lairaba Tangtek Hidak Sungba Kabi Turel Asi Handaki Oina Jackson Tarang Lona Aduma Kaiki Kariba Mapham Asina Maram Oiduna Bamdier Teramakong Poijing Utlow Laitonjam Tidim Lambi Padibi Lamsangda Chauna Chaiteng Piragani Kontauzam Kendragi MLA Su Oriba Manipur Lengaki IPR Minister Dr. S. Ranjan Amadi Marilinaba Department Mateng Pangviduna Ishing Asi Tingnanaba Hotnari Makata Nasu Department Amadi MLA Ahemba Mieng Changbiduna Toning Daba Todo Asi Totanaba Shinbiu Hari Nongkana Chubana Maram Oraga Infal Juri Lambigi Irang Belly Bris Ngarang Tekibana Maram Oraga Hauze Mafamaduda Pochai Puba Heavy Vehicle Kaya Panduna Lady Tong Tekiba Duga Maril in a Panduna Lady Driver Sing Awaba Sing Amadi Tong Adugi Pibam Sing Kongsang Driver Union Ngasi Satuna Yang Sinkre Hari Ngasi Kongsal Aduda Kongsang Driver Union Secretary John Pamaina Irang Tong Asi Tekibana Maram Oraga Pochai Puba Heavy Vehicle Kaya Panduna Driver Kaya Wana Kanguna Lariba Asi, Yambiduna Tekiba Tong Asigi, Hek Manata Nongna Sabalo Shilaba, Lunana Sangadriba, RCC Tong Asida, Chapayanaba Manipulinga Asina Atuba Matamda Shenzhen Bio Hari. Nasigi Yang Kongsat Aduga Marilina, Union Secretary John Pamaina, Maka Tana Fondorapada, Nongna Sabalo Shilaba, RCC Bris Asi, Sarakpa Matamda, Mapham Adugi Miwe Karagilam Sopa Yakrabasu, Makoising Adugi Pifam Topa Len. Compensation na chungba hauzik fawa pithokna leiba maramna hariba thonga sida light vehicle sing chatpada athingba leite adubu heavy vehicle sing chatpada mafam adugi khunja sing maikaidagi athingba thambagi paw amasu leidi heavy vehicle chatpa yananaba semjin sajinbagi thabakti khudakta luishinba yai adubu lamgi compensation pithoktabana maram oiraga heavy vehicle chatpa yanaba semjin sajinbagi thabak asida mafam adugi lamgi compensation phangdriba khunja singna athingba thamle hariba sisu lenga ke mari leneba singna athubada Yasinaduna, Warriors Pubirau, Luna Lambi Asi, Chapayada Duna Ladiba, Driver Sing Awaba de Su, Mateng Pangbiu, Haiki. Pipan Sadana, it's a canon like this, is a Manipur government, Yarade Masia and Manunga, Masisa chatting at Obiro, I would get government give Mapada, or the Mateng Canon Misari. Lieutenant Kiba Nong Namaram Oraga Kumbi Kugari Bergi Matakta Sariba Kumbi Uyung Makong Mini Dam Gister Sing Hangdopaya than a Lerambadu Masidegi MLA SPM Sandra Lagdon Hangdokre Mini Damgi Matak Tangba Saruk Singta Ataba Pum Sing Laisin Kibadagi Dam Gister Sing Adu Hangdok Nabahona Bada Matam Quina Changlabaso NHPC Itagi Expert Kimihut Yauna Arambai Tengol Itai Unike Volunteer Sing Na Krang Sizin Naduna Yamna Kana Honaduna Mini Dam Adugi Setter Sing Adu Loinamag Khatki adubu athaba phumsing aduna thatuna thamkibadagi ishing chenba ngamdana leramba adu makhatana athaba phumsing adu sengdoktuna damgi maning thangba nakanda kaiduna safukanna chalakhiba jelda phumsing adu thadaki MLA SPM Randana Mahausagi oiba khalda aikhoi miyoibana akaiba kaya pirubana ngasidi amukta thoktriba mawongda akiba phangna thodok kaya ama thoanduna awa ana nanghalibasi yamna nungaite haraduna damgi mathak thangba Kugari Bergi Mapanda Lariba, Yum Singi Ishing,
ꯊꯨꯝꯗꯅꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯨꯝꯐꯝ ꯋꯥꯇꯔ ꯂꯦꯚꯦꯜ ꯌꯦꯡꯂꯒ ꯊꯣꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯡꯅ ꯃꯈꯠꯇꯨꯅ ꯁꯣꯛꯍꯜꯂꯝꯕ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯏꯁꯤꯡꯅ ꯁꯣꯛꯍꯜꯂꯝꯂꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯎꯅꯗꯨꯅ MLAꯅ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯐꯝꯁꯤꯡ ꯋꯥꯡꯈꯠꯅ ꯊꯣꯟꯅꯅꯕ ꯂꯩꯕꯥꯛ ꯊꯥꯔꯒꯅꯤ ꯂꯣꯏꯅꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯈꯤ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯤꯔꯤ ꯇꯨꯔꯦꯜꯁꯨ ꯈꯨꯗꯣꯡꯊꯤꯕꯒꯤ ꯆꯥꯡꯗ ꯆꯦꯜꯂꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ GC ꯀ꯭ꯔꯤꯁꯅꯀꯨꯃꯥꯔ IASꯅ ꯃꯤꯐꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯀꯣꯛꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ SPꯅ ꯗꯤꯖꯥꯁꯇꯔ ꯃꯇꯝ ꯑꯁꯤꯗ ꯀꯃꯥꯟꯗꯔ ꯑꯗꯨꯒ ADMꯅ ꯗꯤꯄꯨꯇꯤ ꯏꯟꯁꯤꯗꯦꯟꯠ ꯀꯃꯥꯟꯗꯔ ꯑꯃꯁꯨꯡ ꯑꯣꯚꯔꯑꯣꯜ ꯏꯟꯆꯥꯔꯖ ꯑꯣꯐ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯍꯥꯞꯇꯨꯅ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯇꯧꯅꯕ ꯍꯥꯞꯈ꯭ꯔꯦ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯍꯦꯗꯁꯤꯡꯅ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯑꯦꯂꯔꯠꯇ ꯂꯩꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯧꯅꯕꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯀꯔꯃꯒꯥꯡ ꯃꯨꯁꯂꯤꯝ ꯈꯨꯟꯒꯤ ꯈꯣꯏꯆꯣꯊꯨꯞ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯍꯧꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯕ ꯌꯥꯎꯅꯔꯤ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯦꯞꯇꯅ ꯇꯥꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯃꯌꯣꯜ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯇꯣꯔꯕꯥꯟ ꯅꯤꯡꯈꯥꯏꯔꯛꯄꯅ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯌꯨꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯗ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯕ ꯑꯁꯣꯟ ꯑꯅꯥꯁꯤꯡ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯃꯤꯇ꯭ꯔ ꯁꯃꯥꯖ ꯂꯩꯔꯛ ꯎꯔꯤꯄꯣꯛ ꯑꯆꯣꯝ ꯂꯩꯀꯥꯏ ꯎꯔꯤꯄꯣꯛ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯂꯥꯏꯈꯨꯂꯦꯝꯕꯤ ꯂꯩꯔꯛꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯋꯥꯇꯔ ꯄꯦꯀꯦꯖ ꯕꯣꯇꯜꯅꯆꯤꯡꯕ ꯀ꯭ꯂꯕꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ UL ꯇꯤꯝꯒꯤ ꯑꯩꯈꯣꯏꯒꯤ ꯚꯂꯟꯇꯤꯌꯔ ꯃꯌꯥꯝꯅ ꯏꯁꯤꯡ ꯑꯆꯥꯎꯕ ꯏꯁꯤꯡ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯄꯥꯡꯕ ꯂꯥꯛꯏ ꯁꯥꯏꯀ꯭ꯂꯣꯟ ꯔꯤꯃꯦꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯄꯨꯡ 49 ꯑꯁꯤꯗ ꯆꯨꯈꯤꯕ ꯂꯦꯞꯄ ꯂꯩꯇꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯌꯨꯝꯀꯩ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯅꯪꯍꯜꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯋꯤꯀꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝꯁꯤꯡ ꯁꯥꯊꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯃꯗꯤ 2ꯁꯨ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯗꯨꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕꯤꯗꯅ ꯏꯪꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯕ ꯃꯤꯌꯥꯝꯗ ꯍꯥꯏꯔꯛꯂꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯅ ꯑꯣꯏꯈꯤꯗꯅꯕ ꯑꯃꯗꯤ ꯉꯥꯛꯊꯣꯛꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯑꯃꯗꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯤꯌꯥꯝꯅ ꯑꯣꯐꯤꯁꯤꯌꯦꯜ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯃꯗꯤ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯄꯤꯔꯛꯄ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅꯕꯁꯨ ꯒꯚꯔꯅꯔꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯁꯤꯇꯥ ꯂꯝꯈꯥꯏꯗꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯏꯁꯇꯔꯟ ꯃꯔꯤꯡ ꯑꯦꯔꯤꯌꯥꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯉꯔꯥꯡ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯁꯤꯇꯥꯗꯒꯤ ꯂꯝꯂꯣꯡ ꯈꯨꯅꯧ ꯑꯦꯟ ꯁꯇꯪ ꯆꯣꯛꯇꯣꯡ ꯀꯥꯡꯕꯝ ꯈꯨꯂꯦꯟꯗꯒꯤ ꯂꯩꯕꯤ ꯚꯤꯂꯦꯖ ꯇꯥꯕ ꯂꯝꯕꯤ ꯔꯤꯂꯥꯝ ꯁꯦꯟꯇꯔꯗꯒꯤ ꯁꯥꯏꯕꯣꯜ ꯂꯩꯕꯤ ꯚꯤꯂꯦꯖꯇꯒꯤ ꯈꯨꯗꯦꯡꯊꯥꯕꯤ ꯂꯝꯕꯤ ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯜ ꯂꯝꯕꯤꯅꯆꯤꯡꯕꯁꯤꯡꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯔꯤꯂꯥꯝ ꯑꯦꯔꯤꯌా ꯃꯔꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯔꯥꯃꯣꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯇꯧꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯔꯤꯂꯥꯝ ꯑꯦꯔꯤꯌా ꯃꯔꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯔꯥꯃꯣ ꯑꯃꯗꯤ ꯏꯁꯇꯔꯟ ꯃꯔꯤꯡ ꯕꯤꯖꯤꯅꯦꯁ ꯑꯦꯟ ꯇ꯭ꯔꯦꯗꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ EMBTAꯅ JCB ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤ ꯁꯦꯡꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ Center, Arab Saibol, Long Pulau, Sakang Amati Baby, Lagi Simasi Ayam Landslide, Ini Tawar Lehe, Baramati Now, Ujoji, Isan Maring Organization Ramo, Amadi Embita, Ani Napulaga, Zig Lagi Simasi, Awakan Satari, Paramdina, Mari Lena Vasaka, the Method of the Su, when the landslide, Lagi Simasi, Singapu, Singapore Nabati Kamaka, and the Matin Karapangan.
Kaksing District Headquarter District Employment Exchange Office amadi Kaksing District Transport Office hangdoktuna mathau tawhanbinaba Joint Non-Government Voluntary Organization Jangbo Head Office Kaksing gi maikedagi mailinabesingi puning chingchillatli Jangbo gi General Secretary na thadorakpa Turel amana hai English ani tara taruki December 8 da Manipurda anobo district tariat sembada Kaksing District su yawrakpada lamdam sigi miyamna decentralization gi mahau phanglagani khanduna yamna harauba nungaiba phaunaki adubu ngasi phauba Kaksing District Headquarter da District Employment Exchange Office hangdabana miyamda maru oina thabak thijariba naharol singa yamna chauna khudong chadaba ama thingnari athuba matamda horokliba naha amadi mahirwai singi khallaga Manipur lengakna District Employment Exchange Office asi Kaksing District Headquarter da hangdopinaba Jambu Kaksing na Minister Labor and Employment da Turel pishinduna taknari loina haukiba March thada Chief Minister Manipur na CM Office da Kaksing yauna atopa district kharaga loinana District Transport Office hangdokle haina lauthokibada miyamgi mahut sinduna office asibu hangbinaba taknaduna lakhiba Jangbo Kaksing lengakpu thagapa phongdokhi adubu ngasi phawba Kaksing District Transport Office hanglaktaba hangdokrabasu function tawdana lairibasi Transport Minister na hingshinbiduna athubada mathau tawhanduna miyamgi awaba kohanbinaba Turel su pisinkhre hari All India Kung Fu Federation gi Working President su Oriba International Kung Fu and Kickboxing India Head Office Ningthaukhongi Chief Instructor Sifu Dr. Noyendra Thoksom da Kung Fu Sports Association of Assam na lemjaningai oiraba Grandmaster Lifetime Achievement Award 2024 piduna ikai khumnarakpada International Kung Fu and Kickboxing India na nungaiba phongdokli amadi Kung Fu Sports Association of Assam bu thagali Dr. Noyendra Thoksom asi Kung Fu Sports chakhwatnaba hotnabada chahi 93 henna kathoktuna laklaba national amadi international medalist kaya puthoklaba India gi tongaiba mafamsingda black belt holder chahum henna puthoklaba amadi martial Arts Sports ki lamda tongan ba hiram singda PhD doctorate degree holder taret puthokraba instructor amasuni malemgi thaki oinasu South Asia Kung Fu Federation gi Sanda Committee gi chairman oinasu Thaupuri sanabagi lamda su natana khunai gi chakhotnaba thabak kaya tawriba harokliba naha kaya na mayai ka ba chunja ki ipakta Iraq aduna mangkhigadaba kayadagi kananaba kanna hotnariba social activist amasuni Chatliba thasida All India Kung Fu Federation AIKFF ki mieng makada Kung Fu Sports Association of Assam na shinduna DTRP Indoor Stadium Nehru Stadium Campus Ulubari Guwahati Assam da pangthokiba 8 National Kung Fu Championship 2024 loishinbagi tharamda award oina naki lengyan citation amadi trophy piduna ikai khumnarakibani Degree Celsius jangkhaini thoi dasming ahum yongna saduna ngasi India ki highest ever temperature yauki temperature asi Delhi gi Mangespur da leiba monitoring station da nungthilgi pung ani makhai da laukhibani temperature wangbagi maramda India Meteorological BHJN Department IMD Regional Head Kuldip Srivastava na haikibada rasta lomdagi humlakpa asaba nungshitna Delhi gi akoibada yerakkhibani hanana saduna leiraba mafam oibanina asaba nungshit amamuk sisilakpadagi ka hena saribani ahanba yamna saba temperature na soankhiba mafam singdi Mangespur Narela amasung Nazafgarh ni haiki hana thajanaramba temperature degi degree mapa hengatki lising ani ga supna anida oikhiba degree Celsius nifuma pandasming ani degi ngasina henki ngasi numidang waram Delhi da nong haifet chuki maduna humidity level wangkhat hanki heat index lakpa yai haina missing million control level Delhi gi miyam da section wa piki haidi Israel na ngarang numidang selling amasung airstrike sathaduna Rafah gi Gaza City gi makha thangbaromda damburna khanduna changjafam lauduna lairiba miwai contractor hatkre hari hariba mafam aduda hanana so attack sathakhrabani damburgi campsing mai chakibagi thodok aduna Israel gi closest allies yauna international gi thakta nungai 100 hari mai chahan khiba adu Palestine militant singi Khutlai sing pokhairak padagi oiramgani haina Israel lamina phongdoklili lamigi wangang loi rear admin Daniel Hagari na haikibada mai chakhibagi maram haujisu kanna thigatli Gaza Health Officials singna phongdokhibada mai chakpagi thodok aduda Palestine 95 siki Israeli Prime Minister Benjamin Netanyahu na mai chakpagi thodok adubo
ट्रेजिक मिसेप अमनी हाइकी इजराइल ना रफादा लांदाखिबदगी मियोय मिलियन अमा हेनबदी मयुम थादोतुना लांजनख्रबनी सानबगी पाव वाबागाई अवांग लेका कम्युनिटी हॉल दा वाबागाई अवांग लेका यूथ डेवलपमेंट एसोसिएशन वालीदा वाबागाई ना सिंधुना सथरिबा कुमारी रगसुबा आरामबम समरेंद्र निंगसिंग कुमोन नॉकआउट केंद्र वाइस ओपन कांग टूर्नामेंट 2024 की ngasi sanakhiba match da नंबल केंद्र कांगखुटना बेगवती कांगखुट वाबागाई केंद्र बु पॉइंट 15 ता माइथिबा पीख्रे hayang lamaidong kangkhut hianglam kendra amadi uchekon kangkhut thongju kendra ani sanaragani district kang association juri bamna sinduna juri bangi bahupurada leiba lamlen community hall kangsangda kasar assam gi kangkhut ani yauna punna tim tarana saru yaduna sanariba taramathoi shuba Asangbam Lakiton Devi Memorial Fixed Kang Tournament 2024 gi ngasi sanakiba match da Sorok Ating B Youth Club B na Sorok Ating B Youth Club Sibu Panjal Tara Marida Maithiba PK hayang nunthilpung ama taba matamda mitei naha club ka Sorok Ating B Youth Club A sanagani ngasi gi match asida Sorok Ating B Youth Club B amadi Sorok Ating B Youth Club C anina sanaki team anina yamna fajana sanaki hap mamangda Sorok Ating B Youth Club B na Sorok Ating B Youth Club C bu Panjal Mari ahumda henduna leiki hap matungda apiba full time da Sorok Ating B Youth Club B na Sorok Ating B Youth Club C bu Panjal tara Mari da maithiba PK Arebada maruiba pau amukana pizari Imphal Turel, Iril Turel, Nambul Turel Singi Imai, Kudong Tibagi Tak Yong Najalagtuna, Mapham Kayada, Torban Kaiduna, Miyam Echaogi Awaba Mayoknari. Ichaung Nate Kraba, Irang Thong Manakta, Nauna Sabalo Shilaba, RCC gi Thong Asida, Heavy Vehicle Sing Chapa Yananaba, Semjin Binaba, Kongsang Driver Union Gimakidagi, Ayaki Puning Chingshilagli. Sifu Dr. Noendro Thoksomda Kung Fu Sports Association of Assam na Grandmaster Lifetime Excitement Award pirakpabu Kung Fu Kickboxing India Head Office Ningthau Khongna thagapa phongdorakli Noina Delhi da degree 52.3 yongna saduna India da khwaidagi saba oikre Matang asida image palom sanusaba leishunjari mieng tabiri besingbu amukana kurumjari